Jennings Hospital numit humni thingduna doctor nurse amadi health worker sing covid test tokthokadawri Porompata lairiba Jennings Hospital ge doctor yauna punna healthcare chamaga kuntaret covid-19 positive oirakpadagi ana layeng gi thabakta yamna chauna akaiba oirakle maram aduna makha tana section thorang lakhotpa amadi layeng bagi thabak tawriba doctor nurse amadi healthcare profession da lairiba hospital asigi staff sing loinana covid-19 test tokthokuna section thorang gi thabak lakhotnabagi damakta hayengdagi hauna hospital asi ana layeng gi thabak numit humni lepkani haina Jennings ki director THB Monang asi order ama thokre order asigi matung inna hospital asigi OPD sing casualty amasung atai ana layeng gi thabak numit humni lepkani ana layeng bagi thabak lepkadoriba asi hayeng October 12 gi ayuk pung 9 dagina October 15 gi ayuk pung 9 phawbani haire numit humni hospital asida ana layeng gi thabak leplingai manung asida hospital asigi doctor sing nursing amadi healthcare profession da lairiba miyoi sing covid-19 gi test tokthokuna positive oibra negative oibra haibadu khangdokpagi thabak sathagani thaurang asi hospital da layeng ba lakpa anaba sing amadi hospital asigi doctor sing da makhatana laichat asi sandokpa thingnebani hairi hospital close tawringai manung asida hospital asigi tongan ba department sing casualty OPD sing ward hostel na chingba pumnamak sanitization ki thabak mapung phana sathagani hairi MLA kuntra ga mari kuntra manga PU Manipur semge hairibasi MLA kaithenda yonba jatla ibobe Congress Legislature Party gi lusingba hanagi Chief Minister o ibobi na haikre handak Chief Minister na MLA kuntra ga mari kuntra manga PU Manipur semge hairibasi MLA haibasi kaithenda yonba jatla yamna nokningba wafam ne wafam ase wangoi kendra gi maraki mikhalda Congress ki mirep oidiba Salam Joy ge phiral singkhatpagi thoramda Sri O Ibobina haikibane Sri Ibobina makha taraduna lusingba amagi wafam yamna maru oibane adubu BJP gi lusingba sina ngangthokliba wafam ase sinda panglawga lawbani thabakti ude khungang chatlo sing chatlo school chatlu lawribasi karamba hongba uba phanglabage thabak khudingmak pungchai saidabani haiki thoram aduda MPCC gi president M Okendro su saruk yakhe aranba puwari pusalaktuna sahi lising kayagi puwari leijaba iramdam gi masak thina bahotna gumse ningthau aranba puwari pusinduna sahi lising kayagi puwari leibana iramdam masak thiana bahotna roisi haina Rajya Sabha gi MP ningthau leisemba sana jawbana phongdokre khongmanda leiba UNACO school da pangthokpa thoram ama saruk yaba lakhibada paumi singna hangba wahangi paukhumda MP ningthau leisemba sana jawbana hai lamdam asi phurup kayana khundaminaba nungsi sanana laiminarakpa chahi kayage puwari leijaba lamdamne phurup amagi nation amagumna lairakpa natte ningthaugi mathakta haukiba lalhau amabu ningtam lalhau gumna uhannaba hotnabadi langane lamdam asi phurup mayamgeni lanmi phurup amagi ancestral land natte apunbagi wakhalon sagatpa ngamdana aigi haibada tawraklabadi tungi mirolna ngasigi mirolbu phajana haina khiroi Fazaba history ama tungi mirol gi damak thamlamna ba hotna se aranba puwari pusinduna sahi lising kayagi puwari leijariba iramdam masak thina ba hotna roisi haike ngasi Azad Hind Fauzi Imphal Front sinduna Azad Hind Provisional Government chana ba laukthokiba sahi humdraga taret suba ningsing thoram khongmanda leiba UNACO school da pangthokiba thoram aduda MP ningthau leisemba sana jawbana phongdokhibada British ki colonial rule dage ning tamba laibak ama oinaba sangsin kiba political movement ama sagatuna British ki mayokta sangsin kiba lanjang ama oina English ama gachama pan nifu humdoida Provisional Government of Azad Hind chatnaba laukthoki COVID positive oiraba miyoi ga naknaruba miyoi ama numit mapani test tawbidana thambadage wakhal gi laina nare COVID-19 positive oibadage COVID care center singda laying naba pukhraba miyoi singa naknaramba Miyo yangkai manga masak khangdoktuna thamba numit mapani suraba phawbada mari lainaba authority na COVID test tawbidana thambire miyoi sing asigi marakta miyoi ama wakhal gi laina na naba horaktuna nena tadaba phibamda hojik leire haina COVID-19 Joint Task Force Paurabina press ta thadorokpa cherol amana haire serol asina hai wakhal gi laina na naba horakpadage nena tadaba phibamda leiriba nupa asi masagi chahi kuntra ga mari rom sure mahaki masada hojik nungaitaba kaya phaurakle nungaitaba si COVID-19 gi symptom ulakpa soidana oigani haiduna
mahak masamakna task force ta telephone tawduna khanghalakle loinana masamakna babina diagnostic center da satuna test tawrure adubu hojik phawbagi oina result phangdre maram aduna wakhal leitadraba miyoi asigi punsida phatanungda thorakpa tarabade manipur sarkar gi daita oigadabani hairi serol asina hai paurabi khul asidage maunaha amasu positive oiduna hojik lamboi khongang khongda leiba covid care center da leide nupi asiga sokna samnaruba mahaki pikliba macha amade mapuroiba ngasiga numit mapani surba phawbada mari leinaba singna covid test tawbidana leibadage imung asigi miyoi sing hojik leitapam khangdaba haibadu oire makha tana laichat asi imung manungi miyoi singda sandorakadra haibage yamna chauna akiba pokle hairi serol asina hairibadi miyoi lising amaka chamnga rom khundaba paurabi khungangda covid-19 positive oikraba miyoi singa naksinaruba miyoi sing masak khangdoklabasu manipur sarkar gi health department ki mari leinaba staff singna hojik phawba test tawbidana leiriba sina takpade khungang asigi miyoi sing ase covid-19 laichat ase loinamak sandok handuna asibagi khayata tahallage haibane maram aduna athuba matamda test tawbidana leiriba miyoi sing ase tawthok piraga negative oire positive oire haibadu khangdoklaga makha tana ana layeng bagi thabak sathaviyu loinana khungang asigi miyambu covid-19 dagi ngakthoknaba lokhatpam thokpa section thawrangi thabak adu sapsana lokhat pinabasu haijarakle howdong na chikpadagi miyoi ani laikhidraba matung pak sanna hida kapthokre Imphal West ki manung chanba ngairangbam da tha asigi chaichat taraga nipanda howdong na chikpadagi miyoi ani laikhidraba matung mafam adugi akoibada section thawrang lokhutpa oina ngasi hui amadi howdong ge anti rabies vaccine kapthokpagi thawram ama ngairangbam ge WSC ge community hall da pangthokre haire thawram aduda veterinary and animal husbandry services ke joint director Dr. H.H. Ibomsa veterinary officer Dr. T.H. Suvasandra yauna mari lenaba staff sing amade WSC ge ngairangbam khunja sing saruk yakhe ngairangbam ge yum da loinariba hui amadi howdong sing hida kapthokhibaga loinana certificate of vaccination for PUP/DOG/Bis against rabies su yanthoke veterinary and animal husbandry services ke joint director Dr. H.H. Ibomsa amade veterinary hospital Khumbongi staff singbu ngairangbam gi miyamna thagatpa phongdokre haire ngasigi oina hui maudraga manga amade howdong nifuga mapan hida kapthoki haire